waranu hethamo piranu mai sakse aingonda karino laugadava aigi pirepsina hoji tabidrava aigi wahayising hairaraya muknangonda oireyaroi badongasidi mikupsigidamakla sagatluba ay khoyanigi nungsira manglansing mikupsigidamakla sagatluba ay khoyanigi nungsira manglansing lối khradra ai khôi nigi wari se lối khradra irol nung sida amuk uba phangdana uning na ngai jarak pasatam do thu gai viram le ma che tana ma pham khang dana sai khare lep na te khare sâu gat lam kho muk tan maram du di khang han kho masirana haki nungsiba mikupsigidamakla sagatluba ay khoyanigi nungsira manglansing mikupsigidamakla sagatluba ay khoyanigi nungsira manglansing karigi thêm kriba minok singduna manglanduna wahalli sakpam dosu kau ngamde waraganu yadre aigi khamoy se pothabasu ngamdare khomjinbasu ai thoktre kairaba wakhal se sibu kari matauno piranu awabase amuk nang na ay ngonda tavidrava aigi wahayising hairaroya amuk na ngonda oireyaroy badomasidi mikupsigidamakla sagatluba ay khoyanigi nungsira manglansing
mikupsigidamakla sagat lubat ay koyani ginungsidamang lansing Thank you very much. Saya Zainab. Kita magtagulong tanto ni. Saya kaya harus nagpigani. Saya tabi na ko tumakbo takasari. Lagi saya sigo.